Iran keji lising ama Lumba bom yauba misal kapsilagani ki hankre. Keji lising ama hena Lumba bom yauba misal kapsilagani haina Iran gi Revolutionary Guard Corps na fongdokre. Brigadier General Majid Morsavi na fongdokhibagi matung ina Dubai amadi Saudi Arabia gi Ras Tanura Oil Refinery na chingba maruiba infrastructure singda attack chothabagal loinana American amasung Israeli military gi base da attack chothabagi chang hengalagani. Urekliba fibam masigi matangda geopolitical analyst sanaka Ansel Terirana hai Iran gi anawba lalong chothanaba thorang lokhalakpana maram oiraga Middle East ta hojik tholiba wathok asida anawba mayon ama puraklagani. Middle East ki oina misal masing khwaidagi yamna leiba leiba Iran na oiri. Washington da based over Center for Strategic and International Studies ki report matung ina Iran gi kilometer lising ahum sana kapangamba nuclear missile lei hairi. Iran war athuba matamda loisilagani Trump US amasung Israel na Iran gi mathakta chathariba lan asi numit 8 ni chuzilakle adubu lan asida US na pamliba mission adu mapung phaba oidri. Lan asida maikei kaya da mai paklabasu makoi na pamliba pandam adu yawna mai paktri haina US President Donald Trump na fongdokre. Maraksida Iran Revolutionary Guard ki maikei degi US amasung Israel gi mathakta henu sathiba makhal gi missile attack chatharagani. Middle East gi thau liter ama phaba puthokpa yahalloi haina fongdokre. Loinana US ki maikei degi Iran gi missile program mapung fana amangata thohan kre haribasi aranbani. Iran gi maikei degi lanasigi matang da US amasung Israel ga makhal amatagi negotiation tawre hari adubu US President Donald Trump ki maikei degi di karigumba Iran Revolutionary Guard ki maikei degi Hormuzki Strait asi fauduna Middle East gi thau puthokpada athingba puthokpa tarabadi US na hojik Iran gi mathakta chathariba strike asi hanadagi saruk kun hengalagani hari maraksida Australia gi maikei degi Gulf nation asi Iran na chatharakiba attack asidagi ngakthoknabagi damakta surveillance aircraft amadi military personnel sing tharagadi haina lauthokre. Australia gi Prime Minister Anthony Albanese na haikibada United Arab Emirates government na haijurakpagi matung ina Australia gi maikei degi anawba khongthang asi lokhalakibani. Middle East ta thagadawriba khulaising adugi manungda middle range air to air missile su yaugani. Iran gi maikei degi Gulf region da leptana attack tawbagi thawong sing chathari masina mafam aduda leiriba miyam gi punsida hena khudong thiningai oihale. Australia gi maikei degi Gulf nation gi ngak senaba E7A wet gatal piga dawriba asina Gulf ki air space asi secure oihanduna thamnaba honabada chobo mateng oiragani haidi. Amaromda Iran gi mathakta US amasung Israel na chathariba lan asina maram oiraga Iran da leiriba Afghan lising kaya nongmagi Iran thadoktuna Afghanistan border lansendun lanjenarakpa leptri nongmada charangna miyoi lising ani gi mathakta lanjenarakli haidi. Kiamgai Muslim awang laikai kongba turel mapanda IED bom pokhai kre ngarang numidang pung 10 rom taba matamda Irul Bung police station gi manung channa laiba Kiamgai Muslim awang laikai da kongba turel gi hauji bor pain fo bagi thabak sufam khola maya da IED bom ama pokhai kre hari bom pokhai bagi thodo aduda asopan amata yaukhide hari thodo sigi matangda ngasi ayu pung 12 rom tabada Irul Bung police station gi kangbu bom expert amadi forensic science ki team amana mafam aduda laktuna hakthengna na yengsin kre hari. Pauche sina fangba paugi matung inadi thaudo adu ngarang numidang pung 10 rom tabada kongba turel gi torban ngai hak leitana namthaba mafam oiriba Kiamgai Muslim awang laikai gi MD amu hariba miyoi asigi yum mapada bor pain subagi leiriba khola dagi charakna fit 9 rom lapnamana leiba mafam amada IED bom adu pokhai khibani adubu pokhai khibadu da khola aduda thoidok paso apan yaukhide khola aduda thabak suba yawbam sidmi 13 leibani hainasu fongdoraki thaudosigi matangda Irul Bung police na case ama lokhatkre hari. Tangkul singna thingba pire haina SP da wakatkre Tangkul Sinalong Tangkul Mother Association akuki singna namna tariba jaga singi oina pusilakpa nomagi tangai fada polam sing Imphal Ukhul Road ki Wunghon village ta ain kaina check tawba amasung thingjinbagi thabak chathare haina UN MGPL Imphal East ki SP da iba cherol pisinu na wakatkre Imphal Ukhul lambi da leiriba Uran Pat Mongnen Jang Molhon Phai Kwaltavi 5P Jang amasung LB Bangko UNNGPL gi maikei degi Imphal East ki SP da pishin ki bacherol adu da haribana Tangkul Mother Association na chothariba thawong kaya asina makhoi gi nongmagi tangai fadaba chana thaknaba polam sing amasung hidak lang thaksing phangdabagi awawa kaya mayoknare. Hairiba khul sing asigi oina manak nangna market amata leiti tangai fadana fattaba lambi da pung 2 dagi 4 rom chatlaga kangpokpi Saparmena amasung cycle dagi polam sing asi leiba tarabaso mamal ka hena wangbana awawa kaya mayoknari maram aduna
Hiram asida Imphal Eastki SP na mieng changbiu hairi. Delhi-da Manipurdagi nupi ama yauna miyoi ani chining chitta hingauray. New Delhi-gi Saket Court area-da Manipurdagi nupi ama amasung Assam-dagi transgender ama miyoi khutpu amana thang paiduna tanarakpadagi sining chitta hingauray. Awang nongpokki miyoi sing tathi tawoina tawbibagi saruk ama oina chatharakiba thawong adubu Manipurgi hanagi Chief Minister N Biren yauna miyoi kayana yaningdaba phongdorakli. Sining chitta hingaurabi nupi adugi manaw nupi na paumishengna phongdorakibada Assam-dagi transgender amana mahagi marupsinga loinana manak nakpa park amada chatki mafam atuda sanaduna lairamba angang kharana natai chadaba wahai wada sizinaduna karim kathainaraki maduda Manipurdagi nupi aduna chatharagliba thawong adubu yaningdaba phongdoki ngarang numidang wairam Manipurdagi nupi ama yauna Assamgi transgender aduda miyoi khutpu aduna thang utpaga loinana peti satoktuna fu chaiba haurakibani hairi miyoi khutpu adugi manungda amana thang satoraktuna temsingnarakpadagi mathwai hingnanaba chelaki thang satuna tanarakiba aduda manang nakpada laiba miyoi sing kari amata haidana tumina yengduna laiki hairi thawdodugi matangda Delhi police na case ama laukhatpaga loinana chenabani haiba angang mari fagatkre. Lilong Bazar fauduna chaliba NH 102 hayengdagi matam kaktaba ban chatharagani JEC Lilong Bazar amasung masigi akoibada haukiba chahi 2021 dagi afaba thaknaba ising phangdana lairokliba sigi matangda Chief Minister yauna mari leinaba singda kayarwakhana haijarabasu ngasi fauba tabiba leitre maram aduna hayeng March 13 gi numidang wairam pung 5 dagi hauna Lilong Bazar fauduna chaliba NH 102 da matam kaktaba bangi khongjang chatharagani haina JEC gi maikei dagi phongtokre. Lilong Bazar amasung masigi akoibada lairiba jaga singna matam sangna afaba thaknaba ising phangandana lairokliba sigi matangda Lilong Bazar gi akoibada lairiba club organization mapan na pullaga semkiba JEC na sinduna ngasi Lilong Hainau Makhongda pangthokkiba paugi mifam amada JEC gi convener Ajit Lamin na haikibada legang na haukiba chahi 2021 dagi yumthong khuding afaba thangnaba ising phangangani haina Manipurgi tongan ba mafam singda Jal Jeevan Mission gi makhada thawrang kaya paikhatkre adubu Lilong Bazar amasung usoi pokpi akoibada lairiba mafam sing asidadi miyamda afaba thangnaba ising ningthina phanganaba thawrang amata paikhatpa leitri Lilong dagi Wangjing fawba NSIDCL na National Highway 102 pauthok chauthokli haiduna mafam asida lairamba isingi pipeline pumnamakso haukiba chahi 2021 da Lauthokpikre nahungnana pipeline sing tingduna hariba mafam asida ising phanganaba thawrang sing paikhanaba mari leinaba singda kayabra khana tasillabasu tabiba leitre chaliba tha asigi ahumdasu Chief Minister Thaubal DC amasung mari leinaba singda memorandum pisinduna haijarabasu kanaba phangdre maram aduna tang 13 gi numidang waram pung 5 dagi Lilong Bazar fauduna chaliba NH 102 da matam kaktaba bangi khongjang chathagani haiki Meitei sing ST list ta yahonnabagi demand da ST list ta yawkhruba community singa debate tawnabagi maram leite WMC Meitei sing schedule draft ki list ta yahongadabani haiba demand asigi matangda ST list ta hanana chankhraba atopa community sing maruoina state 3 da lairiba community singa debate tawnaba natraga negotiate tawbagi maram leite haina Wal Meitei Council na thadorakpa cherol amana hairi cherol asina makha tana hairibana leiba asida lairiba Manipurgi indigenous Meitei singi apunba mising asi lakh 13 romtani hairiba figure asi kuki jo group natraga naga population gi apunba mising dagi hena masing yamdaba furup amani Meitei sing asi Hindu oirabasu masagi Maihurol dagi chanarakpa tradition aduga hakthengna mari leinaba amasung madubu ngangna chanaba honariba furup amani lai harauba natraga saroi khangbana chingba Meitei gi oina pangthokpa ngaligai matamdagi chanaroklaba natki oiba thoramsingda larik laisu hairaba Meitei sing fauba Maibigi khuthangda spiritual guidance sing adu ngakna chali masina takpari Meitei sing asi ngaligai matamdagi chanaraklaba spiritual tradition sing adu haujiksu lengdana leiri haibani Meitei sing asi 19 suba chahi chada Hinduism da lakhrabasu natki oina leiriba thajabadu adumak haujiksu mangdana leibi ngasi su Meitei gi yumthong khudingmakda yumgi kha amasung nongchukki kachinda Lining Tausana mahi gi senglaba mafam ama thamduna ira thongniribani Meitei sing asi Manipurgi Valley region khaktada confine tawraga leiba maramna lamdam asida demographic amasung political pressure leptana hengalagliba asida Meitei singi tunggi laibak asi tamba ngamdaba amasung identity crisis ki aruba phibam ama mayoknare maram aduna leiba asida leiriba maru oina Manipurda leiriba community singna Meitei miyamgi legitimate oiba aningba pambasing aduda ayet apan pidanaba appeal tawri Meitei singna changsiliba struggle asi community amatagi mayokta natte struggle asi aikhoigi angangsing amasung tungda lakadaba mirol singi security dignity amasung future gi damaktani hairi